ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯌꯥꯝ ꯐꯥꯗꯣꯏꯔꯣ ꯀꯩ ꯂꯩꯒꯦ ꯀꯩ ꯂꯩꯒꯦꯕ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯍꯥꯏꯇꯥꯔꯦ ꯂꯩꯔꯦ ꯏꯁꯤꯡꯗ ꯏꯔꯣꯏꯅꯦ ꯇꯧꯔꯝꯃꯒ ꯂꯣꯏꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯞꯄꯦꯟ ꯌꯥꯎꯔꯛꯇ꯭ꯔꯕ ꯇꯋꯥꯡꯗꯒꯤ ꯃꯄꯥꯎ ꯃꯌꯥꯝ ꯄꯨꯔꯛꯀꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯅ ꯀꯣꯏꯕ ꯇꯝꯕꯤꯗꯨꯅ ꯇꯋꯥꯡꯐꯥꯎꯇꯤ ꯌꯧꯁꯟꯗꯣꯔꯦ ꯊꯦꯡꯛ ꯌꯨ ꯀꯣꯏꯅ ꯂꯥꯛꯄꯁꯤꯗ ꯕ꯭ꯔꯣ ꯑꯅꯤꯁꯨ ꯁꯤ ꯈꯪꯗ꯭ꯔꯦꯅꯦ ꯕ꯭ꯔꯣ ꯆꯥꯁꯨ ꯆꯥꯔꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯇ꯭ꯔꯤꯞꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇ꯭ꯔꯤꯞꯁꯤ ꯃꯊꯪ ꯌꯥꯎꯒꯗ꯭ꯔꯣ ꯌꯥꯎꯔꯣꯏ ꯌꯥꯎꯅꯤ ꯈꯤꯈ꯭ꯔꯕ ꯁꯤꯅꯤ ꯈꯤꯗꯦꯗ ꯑꯗꯨꯝ ꯌꯥꯎꯅꯤ ꯍꯥꯏꯕꯤꯌꯨ ꯕ꯭ꯔꯣ ꯑꯁ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯣ ꯃꯊꯪꯗꯤꯈꯔ ꯉꯟꯅ ꯂꯥꯛꯑ ꯃꯊꯪ ꯌꯥꯎꯒꯗ꯭ꯔꯣ ꯕ꯭ꯔꯣ ꯌꯥꯎꯒꯤꯅꯤ ꯑꯥꯎ ꯌꯥꯎꯒꯤꯅꯤ ꯃꯊꯪ ꯌꯥꯎꯒꯤꯅꯤ ꯕ꯭ꯔో ꯍꯟꯗꯛ ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯊꯪ ꯌꯥꯎꯖꯒꯦ ꯌꯥꯎꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯕ꯭ꯔꯣ ꯍꯣꯏ ꯌꯥꯎꯕꯤꯕꯀꯣ ꯌꯥꯎꯒꯤꯅꯤ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯁꯇꯔ ꯃꯥ ꯂꯣꯠꯈ꯭ꯔꯕ ꯀꯦꯃꯦꯔꯥ ꯂꯥꯛꯄꯗꯒꯤ ꯄꯨꯔ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯗꯕ ꯖꯒꯥ ꯎꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯃꯤꯡ ꯂꯩꯁ꯭ꯔꯝ ꯁ꯭ꯌꯥꯝ ꯑꯃꯨꯛꯇ ꯆꯠꯇꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯆꯠꯄ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯍꯥꯟꯕꯅ ꯏꯟꯖꯣꯏ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯝ ꯐꯖꯩ ꯆꯤꯡ ꯇꯝ ꯉꯁꯥꯏꯃꯛꯇꯗ ꯉꯁꯥꯏ ꯃꯦꯁꯦꯖ ꯄꯤꯔꯛꯄ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯁꯨ ꯌꯥꯎꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯊꯪꯁꯨ ꯐꯖꯕ ꯃꯌꯥꯝꯁꯦ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯁꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯣ ꯃꯈꯜ ꯃꯌꯥꯝ ꯐꯪꯉꯦꯀꯣ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯀꯩꯅꯣ ꯇꯧꯕꯤꯔꯛꯀꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯒꯦ ꯍꯦꯟꯅ ꯇꯨꯡ ꯀꯣꯏꯅ ꯇꯧꯕꯤꯔꯣ ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯔ ꯃꯅꯤꯄꯨꯔ ꯊꯦꯡꯛ ꯌꯨ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯉꯝꯅꯕ ꯌꯥꯎꯒꯤꯅꯤ ꯈꯤꯗ꯭ꯔꯤꯕ ꯍꯣꯏ ꯑꯗꯨꯝ ꯌꯥꯎꯅꯤꯡꯉꯦ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯝꯕꯩꯁꯨ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯃꯊꯪ ꯐꯖꯕ ꯃꯐꯝ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯀ ꯃꯣꯟ ꯆꯠꯃꯤꯟꯅꯁꯦ ꯑꯍꯥꯟꯕꯗ ꯈꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯤꯔꯣꯏ ꯃꯇꯨꯡꯗꯁꯨ ꯃꯊꯪ ꯌꯥꯎꯒꯤꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯃꯊꯪ ꯇ꯭ꯔꯤꯞꯇꯁꯨ ꯌꯥꯎꯖꯒꯦ ꯌꯥꯎꯈꯤꯅꯤ ꯃꯊꯪꯁꯨ ꯑꯗꯨꯝ ꯃꯊꯪꯁꯨ ꯌꯥꯎꯈꯤꯅꯤ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟ ꯌꯦꯁ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯉꯁꯤꯒꯤꯁꯦ ꯎꯒꯤ ꯃꯔꯨꯝꯗ ꯌꯥꯝꯅ ꯑꯣꯛꯁꯤꯖꯦꯟ ꯆꯥꯔ ꯇꯨꯝꯃꯤꯅꯦ ꯖꯔꯅꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯊꯪꯁꯨ ꯑꯗꯨꯝ ꯌꯥꯎꯖꯒꯤꯅꯤ ꯉꯁꯤꯅꯕꯨꯗꯤ ꯑꯍꯥꯟꯕ ꯈꯤꯗ꯭ꯔꯤ ꯈꯤꯔꯕ ꯑꯍꯥꯟꯕ ꯌꯥꯎꯕ ꯈꯤꯗ꯭ꯔꯤ ꯕ꯭ꯔꯣ ꯑꯍꯥꯟꯕ ꯌꯥꯎꯕꯗ ꯈꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯤꯗꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯊꯪ ꯑꯗꯨꯝ ꯌꯥꯎꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯃꯊꯪ ꯌꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯌꯥꯎꯖꯒꯦ ꯑꯩ ꯌꯥꯎꯗꯕꯅꯣ ꯑꯗꯨꯝ ꯌꯥꯎꯒꯦꯅ ꯈꯜꯂꯤ ꯑꯩ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯔꯦꯗꯤ ꯂꯩꯔꯝ ꯖꯔꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯉꯦꯕꯀꯣ ꯔꯟꯖꯟ ꯑꯗꯨꯝ ꯃꯊꯪꯒꯤ ꯔꯦꯗꯤꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯔꯦꯗꯤ ꯍꯥꯏꯗꯤ ꯖꯔꯅꯤ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯥꯏꯒꯣꯟꯗ ꯄꯣꯛꯄ ꯑꯣꯏꯕꯅꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯆꯠꯂꯒ ꯃꯥꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯌꯦꯡꯁꯤꯟꯕꯁꯦ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯒ ꯂꯣꯏꯅꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯃꯃꯝ ꯑꯅꯤ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ ꯑꯗꯨꯝ ꯌꯥꯎꯖꯒꯦ 10ꯃꯨꯛ ꯁꯤꯜꯂꯁꯨ ꯌꯥꯏꯑꯕ ꯌꯥꯏ ꯑꯗꯨꯝ ꯁꯤꯜꯂꯤꯉꯩ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯀꯩꯅꯣ ꯃꯊꯪ ꯌꯥꯎꯒꯤꯅꯤ ꯃꯃꯥꯡꯁꯨ ꯌꯥꯎꯒꯤꯅꯤ ꯑꯗꯨꯝ ꯌꯥꯎꯒꯤꯅꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯐꯔꯦ ꯆꯥꯊꯣꯛꯄꯤꯔꯣ ꯌꯥꯝꯕ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯩꯈꯣꯏ ꯁꯥꯔ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯟꯗꯛꯀꯤꯁꯦ ꯃꯊꯪꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯅꯕ ꯇꯧꯖꯒꯦ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯇꯨꯝꯈ꯭ꯔꯦ ꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯃꯊꯪꯗꯁꯨ ꯌꯥꯎꯗꯣꯏꯅꯦ ꯑꯍꯥꯟꯕ ꯌꯥꯎꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪꯗꯁꯨ ꯌꯥꯎꯒꯦ ꯑꯍꯥꯟꯕ ꯌꯥꯎꯕꯅꯦ ꯃꯊꯪꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯅꯕ ꯍꯣꯠꯅꯖꯒꯦ ꯑꯍꯥꯟꯕ ꯌꯥꯎꯖꯕꯅꯦ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯑꯩꯁꯨ ꯑꯍꯥꯟꯕ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯌꯥꯎꯒꯦꯅ ꯑꯗꯨꯝ ꯈꯟꯖꯩ ꯖꯦꯠ ꯊꯧꯕ ꯃꯥꯜꯂꯦ ꯑꯍꯥꯟꯕ ꯌꯥꯎꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪꯗꯁꯨ ꯁꯨꯝ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦꯅ ꯈꯜꯂꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯅꯤꯜ ꯀꯨꯃꯥꯔ ꯀꯧꯋꯦ ꯊꯧꯕꯥꯜꯗꯒꯤꯅꯦ ꯉꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕ ꯈꯣꯡꯆꯠꯅꯦ ꯌꯥꯡꯈꯨꯂꯦꯟꯗ ꯆꯠꯂꯨꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯑꯔꯕꯤꯟ ꯃꯥꯏ ꯃꯅꯥꯎꯄꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯎꯒꯤꯅꯤ ꯌꯥꯎꯔꯣꯏ ꯌꯥꯎꯒꯤꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯌꯥꯎꯖꯒꯤꯅꯤ ꯃꯊꯪꯁꯨ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯣ ꯑꯦꯛꯁꯄ꯭लोर ꯇꯧꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯁꯦ ꯐꯖꯕꯁꯦ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗ ꯂꯝꯕꯤ ꯀꯃꯥꯡꯁꯨ ꯌꯥꯎꯒꯅꯤ ꯕ꯭ꯔꯣ ꯑꯗꯨꯝ ꯃꯊꯪ ꯌꯥꯎꯅꯤ ꯍꯣꯏ ꯌꯥꯎꯅꯤ ꯀꯩꯒꯨꯝꯕ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯌꯥꯎꯅꯤ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦ ꯁꯣꯏꯗ꯭ꯔꯕꯣ ꯍꯣꯏ ꯕ꯭ꯔꯣ ꯐꯟ ꯅꯨꯡꯉꯥꯏꯔꯦ ꯖꯔꯅꯤꯁꯦ ꯑꯣ ꯅꯨꯡꯉꯥꯏ ꯄꯤꯛ ꯊꯜꯂꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯃꯔꯣ ꯁꯤꯜꯂꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯕ꯭ꯔꯣ ꯍꯥꯏꯔꯛꯑꯣ ꯀꯦꯃꯦꯔꯥ ꯀꯥꯞꯇ꯭ꯔꯤꯉꯩꯗ ꯅꯨꯡꯉꯥꯏ ꯑꯌꯨꯛꯇꯩ ꯉꯟꯇꯥ ꯂꯥꯛꯑꯒ ꯆꯥꯛ ꯍꯣꯇꯦꯜ ꯅꯨꯡꯇꯦꯜ ꯑꯝ ꯐꯪꯗꯕꯅꯤꯅ ꯑꯥꯗ ꯆꯥꯔꯛꯄꯗꯣ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯉꯁꯤ ꯈꯣꯡꯆꯠꯁꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ
ꯏꯁꯩ ꯌꯥꯝ ꯐꯖꯕ ꯑꯃ ꯊꯥꯔꯤ aiming edition hi number 1 ꯅꯦ ꯉꯁꯤꯒꯤ thank you ꯑꯩ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯊꯪꯁꯨ ꯑꯣꯞ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯖꯒꯦ ꯃꯊꯪꯗ ꯇ꯭ꯔꯤꯞꯁꯦ ꯀꯔꯝ ꯁꯤꯟꯗꯣꯏꯅꯣ ꯕ꯭ꯔꯣ ꯃꯊꯪꯗꯤ ꯃꯇꯝꯗꯨꯒꯤ ꯐꯖꯕꯗꯨ ꯁꯤꯟꯖꯔꯛꯑꯒꯦ ꯍꯣꯏ ꯌꯥꯏ ꯕ꯭ꯔꯣ ꯃꯊꯪꯗ ꯌꯥꯎꯅꯕ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯁꯣꯃꯀꯥꯟꯇ ꯋꯤꯀꯞꯇꯒꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯑꯗꯨꯝ ꯌꯥꯎꯈꯤꯅꯤ ꯌꯥꯎꯈꯤꯕ ꯀꯅꯥ ꯑꯋꯥꯕ ꯁꯤꯗ ꯋꯥꯒꯦ ꯊꯦꯡꯅꯒꯦꯅ ꯂꯥꯛꯏꯕꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯉꯁꯤꯒꯤ ꯇ꯭ꯔꯤꯞꯁꯦ ꯃꯃꯥꯡ ꯆꯠꯄꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯇꯨꯡ ꯇꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤꯅꯤ ꯆꯠꯈꯤꯅꯤ ꯉꯁꯤ ꯑꯃꯨꯛ ꯁꯨꯔꯦ ꯑꯩ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯩꯅ road trip ꯀꯃꯥꯏꯅ ꯇꯧꯕ ꯃꯊꯪꯒꯤ ꯇ꯭ꯔꯤꯞꯇ ꯃꯊꯪꯒꯤ ꯁꯣꯏꯗꯅ ꯌꯥꯎꯔꯅꯤ ꯃꯊꯪꯒꯤꯗꯁꯨ ꯁꯣꯏ ꯌꯥꯎꯔꯅꯦꯕ ꯍꯟꯗꯛꯅ ꯑꯍꯥꯟꯕ꯭ꯔꯣ ꯍꯟꯗꯛꯅ ꯑꯅꯤꯁꯨꯕꯅꯤ ꯑꯅꯤꯁꯨꯕ ꯑꯍꯥꯟꯕꯗꯤ ꯀꯔꯣꯝ ꯆꯠꯀꯦ ꯊꯥꯡꯖꯤꯡꯒꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪ ꯌꯥꯎꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯕ꯭ꯔꯗ ꯃꯅꯤꯄꯨꯔꯤ ꯃꯥꯅꯨꯡꯁꯤ ꯑꯝꯇ ꯂꯧꯔꯣꯗꯅ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯅ ꯇꯧꯈꯤꯗꯅ ꯁꯤꯜꯂꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯌꯥꯎꯅꯕ ꯍꯣꯠꯅꯖꯒꯦ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔ ꯁꯤꯜꯂꯤꯁꯤ ꯑꯍꯥꯟꯕꯅ ꯌꯥꯎꯖꯒꯦ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯁꯤꯟꯕꯤꯔꯛꯑꯣ ꯃꯈꯥ ꯇꯥꯅ ꯐꯖ ꯐꯖꯕ ꯃꯐꯝ ꯖꯒꯥꯗ ꯆꯠꯁꯦ ꯑꯗꯨꯝ ꯄꯨꯂꯞ ꯌꯥꯎꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯕ꯭ꯔꯗꯔ ꯍꯥꯏꯗꯤ ꯍꯥꯟꯅ ꯌꯥꯎꯅꯤꯡ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯂꯥꯛꯄꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯐꯪꯉꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛ ꯆꯠꯇꯕ ꯃꯐꯝꯁꯤꯡ ꯆꯠꯄ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯁꯤ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔ ꯁꯤ ꯁꯨꯝꯕ ꯁꯤꯜꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗ ꯌꯥꯎꯔꯕꯗꯨꯗ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗꯣ ꯃꯇꯨꯡꯗꯁꯨ ꯁꯨꯝꯕ ꯇꯟꯖꯥ ꯐꯪꯉꯗꯤ ꯑꯗꯨꯝ ꯌꯥꯎꯖꯒꯦ ꯑꯩꯒꯤꯗꯤ ꯑꯅꯤꯔꯛ ꯁꯨꯕꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯃꯊꯪꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯜꯂꯒ ꯀꯩꯅꯣ ꯇꯧꯅꯤꯡꯅ ꯍꯣꯠꯅꯩ ꯃꯥꯛꯁ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯃꯁꯛ ꯈꯪꯗꯕꯅꯦ ꯃꯤꯅ ꯈꯪꯍꯟꯗ꯭ꯔꯤ ꯈꯪꯍꯟꯗ꯭ꯔꯤꯔꯥ ꯈꯪꯍꯟꯕ ꯌꯥꯗꯕ ꯂꯩꯕ꯭ꯔꯥ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯃꯨꯟꯅꯔꯛꯇꯣꯏꯕ ꯃꯁꯛ ꯐꯖꯕꯅꯤꯅꯀꯣ ꯐꯔꯦ ꯐꯔꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯝ ꯑꯝꯇ ꯇꯧꯍꯟꯁꯤꯗꯅ ꯑꯦꯛꯖꯥꯝ ꯆꯥꯁꯦ ꯑꯦꯛꯖꯥꯝ ꯆꯠ ꯇꯧꯈ꯭ꯔꯕꯅꯦ ꯏꯔꯣꯏꯕꯩ ꯃꯍꯥꯎꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯏꯔꯣꯏꯕꯩ ꯃꯍꯥꯎ ꯑꯃꯨꯛ ꯎꯐꯨꯟ ꯃꯔꯛꯇ ꯑꯃꯨꯛ ꯆꯠ ꯀꯨꯃꯥ ꯈꯪꯅꯦꯕ ꯉꯁꯥꯏꯗꯒꯤ ꯋꯥꯔꯛꯄꯗꯣ ꯁꯤꯅ ꯃꯍꯨꯠ ꯍꯟꯖꯤꯜꯂꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯇ꯭ꯔꯤꯞꯁꯦ ꯈꯣꯏꯕꯨ ꯁꯦꯟꯇꯔ ꯌꯧꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯅ ꯋꯦꯜꯀꯝꯒ ꯇꯧꯕꯤꯔꯛꯄꯗꯣ ꯉꯁꯤ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤ ꯅꯨꯡꯉꯥꯏ ꯉꯁꯤ ꯈꯣꯡꯆꯠꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯌꯥꯎꯖꯒꯅꯤ ꯊꯦꯡꯛ ꯌꯨ ꯑꯩꯗꯤ ꯁꯦꯕꯥ ꯇꯧꯕꯗ ꯁꯤꯕ ꯇꯥꯔꯦ ꯑꯩꯗꯤ ꯆꯥꯗꯁꯨ ꯌꯥꯔꯝꯅꯦ ꯄꯦꯠ ꯄꯨꯖꯥ ꯑꯃꯨꯛ ꯇꯥꯅ ꯇꯧꯁꯦ ꯀꯔꯝꯕ ꯂꯧ ꯍꯥꯏꯅꯣ ꯑꯦꯁ ꯑꯦꯅꯤ ꯑꯄꯥꯝꯕ ꯑꯣꯖꯥꯅ ꯑꯩ ꯃꯌꯥꯏꯗꯤ ꯂꯧꯒ ꯂꯩꯔꯤ ꯊꯦꯡꯛ ꯌꯨ ꯍꯥꯎꯇꯦ ꯇꯧꯁꯜꯂꯁꯤ ꯃꯜꯀꯤꯁꯅꯦ ꯃꯜꯀꯤꯁ ꯑꯗꯨꯒ ꯁꯤꯒꯤ ꯅꯥꯄꯣꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯆꯦꯜ ꯏꯔꯤꯛ ꯃꯆꯥ ꯃꯌꯥꯝꯗꯨꯅ ꯎꯄꯥꯝꯕꯤ ꯃꯌꯥꯝꯁꯤꯗꯒꯤ ꯆꯨꯝꯊꯔꯛꯄ ꯃꯆꯥ ꯃꯌꯥꯝꯗꯨꯅ ꯑꯁꯨꯛ ꯆꯥꯎꯕ ꯄꯨꯈ꯭ꯔꯤꯁꯤ ꯁꯦꯝꯃꯤꯕꯅꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯃꯛ ꯃꯌꯥꯝꯅ ꯈꯪꯅꯕꯗ ꯏꯁꯤꯡ ꯊꯤꯡꯕꯤ 1 ꯍꯥꯏꯅ ꯈꯪꯅꯕ ꯍꯩꯔꯣꯛꯇꯒꯤ ꯆꯪꯉꯒ ꯀꯣꯏꯅꯥꯏꯇꯣꯡ ꯈꯨꯟ ꯃꯌꯥꯗ ꯂꯩꯕ ꯑꯗꯨꯝꯕ ꯄꯥꯠꯇꯨꯒꯤ ꯁꯛꯇꯝꯅꯤ ꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯔꯣꯏꯗꯅ ꯁꯥꯟꯅꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯌꯥꯝ ꯃꯌꯥꯏꯋꯥꯏꯗꯗꯤ ꯂꯣꯏꯗꯦ ꯃꯌꯥꯏꯋꯥꯏꯗ ꯂꯣꯏꯕꯤꯒꯅꯨ ꯃꯤ ꯑꯇꯩ ꯂꯥꯛꯑꯁꯨ ꯃꯇꯥꯏꯋꯥꯏꯗ ꯏꯔꯦꯞ ꯐꯪꯕ ꯑꯦꯔꯤꯌꯥꯗ ꯑꯣꯏꯅ ꯂꯣꯏꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯟꯖꯩ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕ ꯀꯥꯟꯗ ꯀꯣꯏꯅꯥꯏꯇꯣꯡ ꯈꯨꯜꯗ ꯍꯪꯕꯤꯔꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯍꯩꯔꯣꯛ ꯈꯨꯜꯗ ꯍꯪꯕꯤꯔꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯃꯊꯛꯀꯤ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯁꯤꯃꯛꯁꯨ ꯒꯥꯔꯤ ꯊꯧꯒꯠꯄ ꯌꯥꯕ ꯃꯐꯝꯅꯤ ꯃꯁꯤꯃꯛꯁꯨ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤ ꯏꯊꯟꯗꯅ ꯆꯠꯄꯗꯁꯨ ꯍꯦꯛ ꯐꯔꯛ ꯇꯥꯕ ꯖꯒꯥ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯈꯜ ꯃꯥꯟꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯧꯔ ꯆꯠꯃꯤꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯧꯀꯣꯏ ꯄꯥꯠꯀꯤ ꯄꯥꯠ ꯑꯗꯨꯒꯤ ꯁꯛꯇꯝꯒꯨꯝ ꯒꯨꯒꯜ ꯃꯦꯞꯇꯁꯨ ꯏꯁꯤꯡ ꯊꯤꯡꯕꯤ 2 ꯏꯁꯤꯡ ꯊꯤꯡꯕꯤ 1 ꯏꯁꯤꯡ ꯊꯤꯡꯕꯤ 1ꯗꯨꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯠꯆꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯊꯤꯡꯕꯤ 2ꯅ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯐꯨꯠ ꯇꯧꯕꯒꯤ ꯉꯥꯏ ꯂꯩꯔꯦ ꯏꯁꯤꯡ ꯊꯤꯡꯕꯤ 2ꯒꯤ ꯁꯛꯇꯝꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯕ ꯁꯛꯇꯝꯅꯤ ꯏꯁꯤꯡ ꯊꯤꯡꯕꯤ 2 ꯍꯥꯏꯅ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯌꯦꯡꯅꯕ ꯑꯗꯨꯃꯛꯀꯤ ꯁꯛꯇꯝꯅꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯒꯤ ꯄꯥꯠꯇꯨꯅꯤ 그만 줘 담비게 눈이 fazaba 그게 바람도 못 fazaba
샹아주 좀 짜야버네. 샹아가 신바. 커버 톡 아마니 용 꼼라더라 나디. 잠페니 게네. 잠페 말베리도 레스베리야 마 잠페 기제 미시다 찡노름니나고 미슈부도 슈복도 가기제 남당 가기지고 미슈보 아로이 버기 가리 봉아 기제 봐 아로이 버기 가리 봉아 기제 아로이 버기 가리 봉아 기지고 브로 아로이 버기 봉아 기지고 아로이 버기 봉아 기지고 아로이 버기 가리 봉아 기제 아로 셀로레세 아시는 루어를 봐. 아시는 루어를 봐. 그래. 지금 상랑거나 탐라이 워터폴. कोई गाड़ी में फादर कई लेके कई लेके बा सिलोरो को याम इसम चमन ने पीरी से याम हराव न लौदों ने Halo. Oh iya iya, nah yung gada no. Oh iya iya. Oh iya. Semam mga tali aduda jepse yang mong ta na lo sale mai pang na lo sale hai biare mong sa lo single na na ngasi ge touring manipur gi uan sa lu trip ngasi gi pung mari ga minute tare tak pa sai da wang jing wang khai ba kom yo re ada so na hai da ga do nam to hoi yeah yeah nice ride brother. Sana ka tena tra.